Story collection mo miyang tabi mo kwai puno mabuta na ofseri Manipur-da nungtigi phongwa paw se sini khangga saba maru oiba paw khara mathang manau nai na miyan paw tamjeri ahanbada National Highway di potsai puslaga niraga sagani haiba wakhalon thadolasi joy sadra kodhojam National Highway singdagi potsai puslaga niraga sagani haiba wakhalon thadolasi Manipur lenga ki agriculture loisangi director gi miyeng makada Manipur gi lomi singi damak paikhalak liba thabak thorum sing si thagalingai ni tawbutabu iramdam amadi irecha sing kansi hairagadi chuno makanba da natna mangda thamnaba matamda oithokpa ngamgani nenga lemna piriyo polam sing lomi sing asu mathum sana sijine gadabani maduna lomi singda asoba hongba poroktuna punsida mai pakpa ngamgani nenga nasu asengma lomi khangtoktuna temang biragadi anoba Manipur oirakani haina Justice Committee and Anglo Manipur War Missing a Magasanipa Mogda Matogi Martyrs and Freedom Fighters of Kangli Park, Manipur gi chairman Joyjandra Kothos on the Pongdok Trade. Wapamasi Manipur Ginaki Agriculture Rosang Amadi Tawan District United Club, Farmers Club, Nangaten Anina Puna Sindu Nangasi, Nangaten Kaiten Masada Pangtokiva Farmer Training Cum Machinery and Seed Distribution Program that Toiba Mitung Wena Yardana, Mahana Pongdoki Bene. Thoramdu the Tawan Amasung Kaksing District Agriculture Officer RK Umakantara Thoramapu. Amadi Agriculture Office Headquarter gi EO Raj Kumar Nganbana Maru oiba mitung amadi MOBCD NER gi Chief Elalis Northern Officer Case Nimaisan amadi Nangaten Gram Panchayat ki Chairperson S Tomana akanaba mitung sing oin saru yaki Thoramdu da Joysandat Kothok samna makhata na haikibada Japan amasung China da nomada phun time gi mathakta double time thabak chuna honai aduga Manipurna nomagi manung da pung nipan khatamak thabak chu honai Masi oiba targadi atopa laibang hena sakot ki batabani maram aduna ekoi subu no makansi Japan China na tori basi ekoi su matau tamlaga sinsak mi bantang daba demda ama ohelasi sakau halaga thabak amata paikhat pa yaroi maram aduna nomi singna nomi gi mathau tawgadamni agriculture dosangna nomi singda ahen ba miyeng sanggadabani ekoi gi mi singa nandam sida thokeba pothoka sanade masigi su mathakta National Highway sing su Mitopna control tawi maram aduna kanagumba community kharana nambi sida tawningba tawbata madugi China sina namsigi misam yana phangli hainasu phongdokki phajin khiba sing thadokna honadri basi phurup masen hana-shunaba thoknaba atamna sinbani phajin khiba miyoi sing thadokna honadri basi phurup masen hana-shunaba thoknaba atamna nengangna sinba game plan ni watok thoknaba nengangna thoisina sinba sarong langni haina coordinating committee on Manipur integrity kokomi gi convener YK direna pogokre wafam asing asi kokomi gi miyang makada loang samu apunba mara paibi amadi kurengai kabui women society na sinduna loang samu maya lekai community honda pangthoki miyang mi famda pogdong da mahana makata na hai Hoksi war khudak lepu kuki terrorist gi mathakta military trade round sathagadam ni misam kya hoses oina phajing gibun mitra mangani phajal na sumari makhong khangda leibasi nengana thawide thiroi haina yauna thidabani Namasida leiriba tongan phurup-sing si amaga hana-shunaba lengak sina sinba thorangni tasengna makoina sarau lang sindaba oiragadi numit adumakta mangkiba miyoi sing dugi langla langjin aduma puthoba ngamnamgani adubu ngasi fawba mari makhong kanghandriba sinadi phurup masen hana-shunaba thokpa ngaibani asugamba lujadaba thong simakti makoigi hinabini phurup masen hanabada tongjaribasi India nenga kaktani asugumba thorang sing khudamina diba phurup khudimana khangmina duna kari tawgani haiba phirep naumino mathau tai hainasu phongdokki ngasi mifamdu luang samang apun mamera paibi gi treasure pi marjabi kwerengai kabui women society gi president alum palmai alon village luang samang gi member beki amadi kokomi gi convener white sujit kumar su saru yakhi aina thabak pudingai RN cancer gi loisang gi budget thagat pat loiramne minister loken Manipur bu masak tali basi RN cancer anani adubu RN cancer gi budget ta sen amata hafta baga manaduna lairamne budget si aina thabak wa pudingai thagat pat loiramne masi laibak thibani haina RN cancer gi minister case lokena pongdokre wafam asi sangnara bapungi guru naurem bukunjau gi apat mapudrama mathoi suba mapok kumman thoramga RN cancer loisang gi senthang makhada bukunjau memorial charitable trust na sinduna guru sigi ponapam samurong naurem samprogdo leiba pantubi salenda pangthoki wa thoromda thoiba mitung oina saruk yaduna mahana pangthoki bani thoromsta mayang impan gi MNA kongkhang no bidona thoromapu oina saruk yaki Minister na makata na haiki badak India gi manung da Kansaran University si ahum kaktabal dairi madugi manung da Kansaran University Manipur amani atai anido na Odisha amasung Assam da lairi Manipur si RN Cancer da tongan matik mayay kaya lairi handaki ahanba
फाइनेंशियल ईयर मार्च 38 कायथोक्तब यारोय हाइदुना लास्ट अवार्ड नुपा ला अमगनि सिंह हुमद्रा कायथोकीबनी मसिदसु नतना तेमांगी दमक्ता नुपा करोड़ तरेसु कायथोकी अहन ओरबा लाई गुरु आर्टिस्ट सिंह इरांग मरम ओइदुना सुफम नोफम दैतबदगी इमुंग मनुंग यामना वारमगनी असुगुंबा थोक्सिदा आईडीपी सिंह मसा मसु सिंह मतेंग पीनव होनरी सही अहुंगी मनुंग सिदा आर्टिस्ट सिंह वारिबसी नेंगाना करिगुंबा खरदी तौफम थोकपनी तुंगी मिरोंगी दमक अखोइना होनसी हायरगदी अखोइ कंसर योखटपा मथौ ताई थोकलिबा काइचिस लोइसनबगी दमता अखोइ अमत ओइना पुंगदमनी हाइखि नोने के लौ सूरी बसिंग कुकी से नोमे कापसिन दुना किहन किबदु तंगदु लेताबा फिबम थुगाइनबनी लौमी लुप नोने डिस्ट्रिक्ट मनung चनबा गोइतांग खुंदा लौ सुदोन लेरिबा इमुंग अमगी मियोय अहुम दंगरांग अयु पुंग मापन रोम ताबदा मनांगनकवा मोनफै खुंदगी कापथरकपा कुमथरकपा ऑटोमिक टिक राइफल्सिंग 5 कुकी खरना नोमई राउंड क्या कापसिन दुना अकी तुदुं पोहन के बथौदु अकनबा मोंग यानिदो फोंदोलदुना थोंगदु स्टेज थोकलेबा सही अहुम हेलाबा इरांग सिदगी तंगदु लेताबा फिबम पुरुकनबा होनबगी नबीदा येखाइबा पीबनी हाइना मणिपुर लोमी लुक्की सेक्रेटरी एस इबोबीगी सेर अमना फोंदोरगले सेरोन से मखा तादुना इंग सिंगना लेरमबा नोने डिस्ट्रिक्ट कुकी सिंगना नौना इरांग सागनबा होनरकनुसी डिस्ट्रिक्ट एडमिनिस्ट्रेटरना ngalingaisida कुकी ताबा खुनसिंग अथुबदा मास कवरिंग ऑपरेशन सथाबम थोई हौजिकसि कुंगी नोंग मांगोइना मणिपुरगी सिंग अमसुंग तंपाकी लोफम कया खरीफ लौरोकीदमक सेम साबा हौरनपगी सिरबा मतम ओइबना स्टेट फोर्स अमसुंग सेंट्रल अमरी सिक्योरिटी फोर्सिंग कोक सुंगसिनना सिंग अमसुंग तमगी नौमी सिंगना मसा मसागी लोफम सिंग अकी तुजुंग यावदना लौ सुबंग amhanaba अकनबक सेक्शन थौरांग सिंग पैकटफम थोई हंदक बिशेमपुरगी डीसीना थोबु ओइदुना थोकलिबा इरांग सिना लौ पानबा याखिद्रबा चिंखोंग सियादा लेबा मितैगी लोफम सिंग अमु हन्ना लौ पानबा याहनबा एसपी सुसामपुर जिरीवाम बिशेमपुर अमसुंग काक्सिंग पुन्ना फमिनदुना ताथोतासिन तौनखिबगीदमक लोवी दुमना थागत फोंदोरकले लोइनना लोइसनबा ngamdraba इरांग सिना लौ पानबा यादबा लोफम हेक्टर 10 हेंबदु अमु हन्ना लौ पानबा याहनबा चीफ मिनिस्टर वाई खेमसान अमसुंग होम मिनिस्टर गोमितास कौथोजम अनिना स्टेट्स की लॉ एंड ऑर्डर ngakpada mateng pangliba masing yamnaba सेंट्रल अमरी सिक्योरिटी फोर्स पैरामिलिटरी फोर्स अमरी सही क्या लेरकलबा आईजीआर साउथ का लोइनना माउंटेन ब्रिगेड न सिंगबा कमांडिंग ऑफिसर सिंग दसु कुपथना वारी सनबी तंगाई फदब लई हाइरी सेरोन से मखा तादना हुजिंग मांगदा तारिबा वफम दी सेंट्रल सिक्योरिटी फोर्स सिंगी मरकता कुकी सिंगना फोंगना mateng pangba yawi haina makai gyadagi fogdorok libasini इरम सिदा सेनाबसिंग थिगतुना अवांग थाकी मिलिटरी कोर्ट मार्चेंट सथनबा मिनिस्टर गोमिदास कौथोजमना यूनियन होम मिनिस्टर अमसुंग डिफेंस मिनिस्टर दा हाइजफम थोई लोइनना स्टेटसगी सोक्सिलगलिबा सेमिनरगी फिबम खजितंग ओरबसु फगलनबा इनकुमजान लिसिंग अनिगा कुरुंदोइदगी लौ पानबा याकिद्रबा लौमिसिंगी क्रॉप कंपेंसेशन ओइना यूनियन होम मिनिस्टरना काइथरकीबा सिंफम सिंग पीफम पीबो वालौरिबा बेनिफिशियरी सिंगदा अथु मतन फंगनबा अमसुंग इनकुमजान लिसिंग अनिगा कुमरी अमसुंग इनकुमजान लिसिंग अनिगा कुमंगागी लौ पानबा याकिद्रबा चिंखोंग चिंगागी लोफम हेक्टर लिसिंग 10 हेंबगी क्रॉप कंपेंसेशन पीनबा स्टेट नेगाना होनफम थोई लोइना सही अहुम हेना रिलीफ कैंपसिंग अमरी प्री फेब्रिकेटेड टेम्पररी हाउसिंग दा वाना हिंगनबा होनरिबा आईडीपी सिंग सु मसा मसागी युम मयुम इंखोंदा हंजरनबा अखनबा सेक्शन थौरांग पैखटपगी ममी उबा फंगदबसी लौमी लुकना वाई खेमसाना लुसिंगबा अनौबा लेंगाक असिगी मथक्ता पेंदबसु फोगदोरगदे इस्लाम लाइनिंग की अथोब कुमई इदुन जोहाना लाकपदा लुक क्या याइफा पाउजेन पिलरदी मालेमगी ओइनाम इस्लाम लाइनिंग सत्पसिंग कथोपदा युमफम ओइबा हयेंग पांथोकदरबा इदुन जोहा कुमई गिदमक लुनमसिगी तोंगान तोंगान लुक सिंगना मणिपुर की इस्लाम लाइनिंग सत्पा मितै पांगन फुरुपता याइफा पाउजेन पिरकली Coalition Against Drugs and Alcohol Kadagi Secretary Information and Publicity and Broadband Angomsagi Seron Amana Hayeng Megi Tarik Kunipan Sangosen Namista Pangthokadoriba Idun Zoha Kumai Sidamaru Oina Mitei Pangansinga Yapa Pausen Pirkli Namisina Lapada Manipur-da Khudam-sing Phurup-singdagi Ing Tapan-sing Isina Oibagi Mari Hen Sesenba Harau Tayamba Amadi Sakotpa Wata Patabanam Ama Orsunu Hirekli Seron Sin Makata Islam Lining Satpa Mitei Pangansingi Idun Zoha Kumaina lapada kadara yaipha paujen pibaga loinana nanamsigi horuk liban haron singi marakta paksana mayai ka basin sakti sinna bagi kiningai oraba phibam ama kudaisana mayuk naribasi koktuna tingjang kajang dawa kunai ama porakpa orsunu inklak libam isin naw isi isan amari kundamina ro kudimak mayai ka basin sakti gi lapthoktuna laminasi haiba asepa wasak ama nomina duna tawru ba kudimak ta mithoi mihenduna mai papa orsunu haiki among the on Manipur Democratic Student Organization AMDSO headquarter ki working president WM Zakir Hussein gi sero amana idun Johanna lapada tangdu leitaba amaga doinana nungsi sanana himinaba iramdam ama orsunu haina yapa paujen pirekli asigon ba senglaw namit asina lapada malengi Islam lining satpa mipung khudimana namit asigo pungphana harau tyamna idun Joha
gi adagi kumai pangthok lei Islam dining satpa singi yana maru oiba festival asina namnam sida khunda minari ba phurup sa khudima ki mafamda AMD SO na yaipha paujin pizza baga loinana ekoi masingi marakta dining gi khenaba leitana punamak amat oina leiminaba orsunu hairi amar dokumai sina lakpada iramdam su sakhotpa manaba khunai ama porpa orsunu iramdam amadi ifuru ki damai hena kathokpuga ngambagi thona adu phurupsingi marakta miyamda mapuna pibinaba orsunu namnam sida leiminaba phurup kharagi marakta tholiba thudok-sing atubada loisinduna ingtapa namdam ama orsunu haina paujilakli reformist Student Front ARS ki Publicity Secretary Chinen Sana Kuman gi Seron Amana Islam Dining satpa singi sengna kumai idun johana lakpada RSF ki maikai digi yaipha paujin pirakli kumai sina lakpada irandam iribak sida leiminariba phurup khudimaki mafamda ikai khunba utlakpaga loinana tagdung leitaba namdam ama purakpa oisunu haina yaipha paujin pirakli on Manipur Muslim Organization Coordinating Committee Amukok ki President SM Jalan gi Seron Amana Muslim isinau singi sengna kumai idun joha pangthokkodori basida amokok na iramdam sida khundamini ba tongan ba community sing maru oina Muslim isinau singda yaipha paujin pirakli idun joana lakpada iramdam sida khundamini ba community kudimak hanadagi nungsinan naiminarakpa adudagi amka hena chena nungsinan naiminana ba oisunu haina alagi mafamda doa tawjari noina houjik Manipur-da tholiba tangdulita da phibam sibusu festival sina mausa gi phibam da hanjinakpa oisunu haina mapu-da doa tawragli noina idun joa ga tharomsida alaha khangna yaba Syariat ki matung ina asiu pangthom ina si miyano yengba da nuwairok da thabak thoromsing tawbigano social media da so upload tawbigano aina apin tawragli BJP na power paina honoring ida miyam di awafam da tare okram ibobi Imphal ki Congress Bhavan da MLA MPCC na sindu na ngasi pangthokpa leibak asigi ahanba Prime Minister oiramba Jawaharlal Nehru leikidabagi humpurugani thoi sumapau kumon thoramda saru yarduna leikidaba mafam da leisu katuna ikai khunaktiba hanagi Chief Minister amasung Congress ki President okram ibobi na BJP lengakna leibaki tunamsat yengbagi mahutta mikhanda mai paknaba honaraga lakpada ngasi leibak asida makhan kayagi awabasing mayamna mayoknare haina pawngsing da phongdokre leikidaba Pandit Nehru na India ningtamna honabada asoba thodang rombata natana non alliance movement sagaton leibak asibu atopa leibak singi marakta apama mari tamduna mipan tangdana sakhotpa leibak ama oina namba honaram ki manai sakhotpa leibak singi manungda ama oina ba yumpham tholam ki haiki adu ngasi BJP ki nenga na leibak asigi tunamsaki matang khadadana matau karamna election da mai pakani haiba khak khanduna miyamgi yaiphanaba thabak paikhalak tabadi ngasi leibak asi NPG yauna petroleum ki product sing phangdabagi awa mayukna hale sakolaba leibak singi manungda ahum subal leiramba India ngasi Japan amasung Germany na haigakiduna taruk subada hantarak le haiki pamuisina hangba wahangi pakhomda mahakna hai Manipur-da chathariba mihan mepungi thokdok-sing gi teksak state amasung inenenga na pugadamni micham phajinuna thambagi thong chatharak liba asina Manipur-da kari ohelakadage haiba tambangamde thokdok-sing asida center na tumina yengro leiriba kaurup masen hanna-shunaba silibra hainasu hangki Manipur watho asi leba asigi atopa state ta thola nomadi adumak yengro leigadra hainasu hangki Kusuklai sing phagale ngarang sujambur PS na konba hengkot khungi forest area digi magazine aniga konana AK rifles ama magazine yauba mark 2 rifles ama yauna noi masa amasung asoba ID amasi wayane set anina singwa phagale hairi loisala koda story collection mo miyang tabir ba khwai punam amuka hana kurumjere pauloi jere